crore chatruk ke advance pibinaba haijare Manipur da thokliba irang na maram oiduna state ki lakadaba revenue gi senfam gi lupa crore 563 lo mangkhrabana awaba phibam asi mayok nanabagi thabaksing lokhatpa ngamnaba central tax da gi fangadaba state ki share da gi tha ahum gi oina lupa crore chatruk advance oina pibinaba center da state na haijare Mamangi thada Chief Minister na Union Finance Minister Nirmala Sitharaman da ikiva chithi amada chaliba November mathang thagi December amasung mathang sahi gi January tha puna tha ahungi oina center dagi state na fangadaba tax ki share dagi lupa crore chatuk hena pibinaba haijaki Mahausa dagi piduna lakpa tha thagi senfam dagi hengatna tha ahungi ahenba oina lupa crore chatuk tu pibinaba haijakivani Advance oina firakadaba senfam asi lakadawriba chahi 2023 gi February amasung March thagi pirakadaba senfam dagi adjust tawgadabani Chief Minister na Union Finance Minister da ikiva chithi aduda advance oina pibinaba haijakiva senfam adu Manipur gi ka hena soksin khraba sentung gi phibam phagathanbada mateng oinabani haina wafam panki Haukiba me thadagi hauраktuna thokibe irang asina maram oiduna September tha phawbada state revenue dagi lupa crore 563 chatkre haiba wafam cherol aduda panki Mangkiba asina maram oiduna employees singi talab pensioners singi pension loan lawrubagi sendoi piba amasung relief ki thabak lokhatpada hena changlakpa senfam amasung law order ga mari lainana thabak lokhatpada achauba singnaba oire haiba wafam Union Finance Minister da thamki State na mayok nariba fibam asi thengnanaba yamna hena maru oidaba singda sen chatpa hanthanba amasung revenue collection gi fibam phagat hanaba state na honari haina wafam su thamki Haukiba matam kharasida Manipur da hingsa gi thodok thokpadagi chang hantharabasu sen tungi fibam phagalakpagi changdi yamna nembaga loinana medagi haurakhiba irang mamangi fibam aduda hanjin hanbadi ngamloi haiba wafam Chief Minister na mahaki cherol da thamki Mamangi senba chahi 2022-2023 da Manipur na center dagi lupa crore listing taruka chatret maudra manga fangki amadi chatliba senba chahi 2023-2024 gi oina central taxing dagi state ki share oina fangani haina panariba senfam asigi lupa crore chatruka mapan gi changda puna lupa crore listing taret ka kun chahum tara marini senfam asi senba chahi 2022-2023 dagi Chada Nipan gi chang da hengatlabani Manipur gi Chief Minister N Birena Center da advance oina pibinaba haijakhiba lupa crore chatuk ki senfam asi tha gi fangfam thokpa senfam adugi mathaktani Center na state ki tha gi oina pitharakpa senfam dagi hengatna pinaba Manipur government na center da haiba handaki asina ahan banate Chatliba chahi asigi June thada Chief Minister na Union Finance Minister Nirmala Sitharaman da June, July, amasung August thagi senfam emergency expenditure gi sizinanaba tha gi oina ahenba lupa crore 150 gi senfam pibinaba haijakibani matam aduda June thada center na Manipur gi fangphang thokpa senfam double oina pirakibani